Security Force singna ngarang chathakiba tongan mathiba humbagi thabakta Kakching District ki manung chanba Apple Farm manakta Moirangpat Kachindagi hand grenade ani amadi magazine yauna apikpa khulai amaga fangba ngamkhre hairi. Police control room dagi thadorokpa cherol amagi matung ina Tengnoupol District ki Yangaubung village dagi maru yaudaba magazine amaga SLR rifle ama maru yaudaba pistol ama 12 bore gi rifle ama canbo bike ama kapa yariba nongmai maru chamnga ga supna ani gunpowder gram chani IEDs sabada changba machak sing amadi radio set ahumga phagat pangam khre hairi atopa amadana security force ki atopa kangbu amana Churchandpur gi sagai kot ki Vaizang dagi Kuki Liberation Army gi miyoi ama khutsu khulai ga konana fare hairi faraba miyoi adudi maming minsi kawi chahi kuntraga mathoi shure mahaki mafam dagi magazine ga konana 7.62 SLR ama AK-56 rifle ama 5.56 mm gi insas rifle gi magazine ama bulletproof ani amadi kapa yariba nongmai maru chani ga tara ga taruk fangle hairi misak asi Bezang dagi Chandal taba lambida selmun bagi thabakta chenaba miyoi ni hairi Nakalamaromda Assam Rifle ki PRO na thadorokpa cherol amada Chandal District ki Rana Tof Manak Waizang Sandat leiba Assam Rifle ki mobile vehicle check post lakpa gari ani khamduna check tawrubada lupa crore manga romgi senfam oigadaba brown sugar kilogram aniga gram chatruk fangba ngamkhre hairi masigi mathakta lakliba gari adudagi 9 mm gi pistol ama 12 bore gi single barrel ani nongmai maru sing phagatpa ngamle hairi